ngasi yamna interesting waraba wari ama puduna laksari mayam loyho taminasi nongma psychology ki professor ama classroom dama khudi sing gilas ama chejet paiduna sangsilai satra singduna aduda yaurba ising adu tangkhai oigadra natragana full oigadra haiba question adu hanglakadra haina thajarambani adubu masiga ona tainabada professor aduna hanglai masigi ising gilas asi kayamuti lungani satra singduna amata paukhum manaduna pirami madudagi profession aduna hairi masigi ising gilas ki aseng ba wet asi kari sunate nangna ising gilas adu nakuna kayam kuina paiba ngamgadagi haibasin nangna kari gumba glass adu minute ama payo maduda su thoina arumba khangloi nangna ising gilas adu minute tara paire haina lawrasi madudadi nangi nasada ising gilas adu gi arumba khara di faroklani amuksu matam khara hena pairoklabadi ising gilas adu gi arumba adu soidana phanglagani ising gilas adu no musungna pairoklabadi nang China amaga loina nakur adu nam tharakani nang garoi bu pai habu ising gilas adu tha thaki banatragana makhada thamki ba haibasin oirakani masiga samanana nang nangi awaba adu mikup khara khallabadi karisu problem leiroi adubu nang nangi awaba natragana anaba amagi damak pung khuding limit khuding khanduna leiragadi nangi nafamda nungai ba haibadu maset amata phangdana anaba amagi mathangda anaba awaba amagi mathangda awaba adumu mayong narakani amadi nangi punsi adu sangsara sigi nungai ba haibadu maset amata phangdana losinghigani maram asina nangi awaba amadi anaba adugi damak wakhan khanduna laiba adu thadokadabani awaba wakhalon galoina tumba kak tawroidabani nangi problem adugi damak karigumba thaba khara tawba ngamlabadi madu tawthokadabani nangi panthumgi damak onagadabani nangi punsibu nasana control tawjau aduga khallu aingondabu kari anaba karamba awaba leiribagi haina madudata nangi punsi adugi mamal hanglakani amadi nangi punsi adu sungsoi soidana anauba momon mino amaga loinana maithongda mami tarakani amadi nangi punsi adu ana yaudaba anauba punsi ama yening chonglakani maramasina ngasidagi awaba nungaitaba wakhalol punnamak thadoklasi anauba sangsar anauba punsi amagi damak anauba mayol ama chongnamagi damak wakhan khanba tamlasi aigi channel asibu karigumba ahanba thengoiba tarabadi subscribe tawsinbiramu adomna video asi yengbiraga knowledge khara torabasu tansinba ngamjare harabadi like tawsinbiramu amadi comment tawbusu kaubiramganu mathangi video da muk thengnarasi